ꯆꯠꯀꯗꯕꯁꯦ ꯑꯍꯥꯟꯕꯗꯀꯣ ꯑꯩ ꯃꯤꯇꯤꯡ ꯑꯃ ꯑꯦꯇꯦꯟ ꯇꯧꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯀꯣ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦꯕ ꯄꯤꯇꯤꯑꯦꯝꯒꯤ ꯔꯤꯖꯜ ꯇꯧꯕ ꯆꯠꯇꯣꯏꯅꯦ ꯉꯁꯤꯁꯦ ꯑꯗꯣ ꯉꯁꯤꯁꯦ ꯆꯠꯀꯗꯕꯁꯦ ꯃꯌꯥꯝꯃꯦ ꯑꯗꯣ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃ ꯁꯨꯝ ꯁꯦꯝꯒꯦꯅꯀꯣ ꯊꯕꯛꯇꯤ ꯌꯥꯝꯈ꯭ꯔ ꯄꯣꯠꯅꯦꯕ ꯑꯗꯨꯏꯁꯦ ꯑꯩꯅ ꯁꯨꯝ ꯆꯠꯄꯩ ꯆꯠꯄꯀꯣ ꯆꯤꯟꯕꯩ ꯆꯤꯟꯕ ꯈꯔ ꯁꯨꯝ ꯆꯤꯜꯂꯒꯦꯅꯀꯣ ꯕ꯭ꯂꯣꯛ ꯑꯃꯁꯦ ꯁꯨꯝ ꯁꯦꯝꯒꯦ ꯍꯥꯏꯅ ꯍꯧꯖꯤꯛꯀꯣ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯜꯂꯨꯔꯒ ꯏꯔꯨꯖꯔ ꯀꯥꯔꯦꯕ ꯆꯠꯂꯁꯤ ꯍꯧꯖꯤꯛ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯇꯧꯔꯁꯤ ꯁꯤꯒꯤ ꯕꯥꯏꯑꯣꯇꯤꯛꯀꯤ ꯇꯣꯅꯔꯁꯦ ꯁꯤꯖꯤꯟꯅꯔꯒꯦ ꯃꯌꯥꯝ ꯈꯪꯗꯦ ꯆꯠꯂꯝ ꯈꯨꯠꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯊꯕꯛꯁꯦ ꯁꯪꯗꯦꯕ ꯈꯪꯕ꯭ꯔꯥ गार्नियरगी विटामिन सी सेरम निवियागी मॉइस्चराइजर सनस्क्रीन ꯑꯗꯨꯝ ꯎꯕꯤꯔꯝꯒꯅꯤ ꯑꯕꯀꯣ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯇꯧꯕꯒ ꯇꯧꯗꯕꯒ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯇꯧꯗ꯭ꯔꯤ ꯃꯃꯥꯡꯒꯤ ꯁ꯭ꯀꯤꯟꯗꯒ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯑꯦꯛꯁꯇ꯭ꯔꯥ ꯒ꯭ꯂꯣ ꯑꯃ ꯂꯥꯛꯑꯕꯅꯤ ꯑꯗꯨꯗꯤ ꯑꯩ ꯐꯤ ꯆꯦꯟꯖ ꯇꯧꯔꯒ ꯑꯗꯨꯒꯤ ꯀꯦꯌꯔꯔꯁꯤꯀꯣ ꯃꯌꯥꯝ ꯑꯩ ꯆꯦꯟꯖ ꯇꯧꯔ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯃꯦꯀꯞ ꯇꯧꯔꯁꯤꯀꯣ ꯃꯌꯥꯝ ꯑꯩ ꯃꯦꯀꯞ ꯇꯧꯕ ꯃꯇꯝꯗꯀꯣ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯇꯧꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯇꯥꯏꯝꯁꯦ ꯊꯦꯡꯉꯕꯀꯣ ꯑꯗꯨꯅ ꯅꯝꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯃꯦꯀꯞꯁꯨ ꯃꯌꯥꯝ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯇꯧꯔꯒ ꯂꯥꯛꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯑꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯐꯝꯗꯒꯤꯅꯤ ꯃꯌꯥꯝ ꯃꯤꯇꯤꯡꯗ ꯐꯖꯅ ꯀꯨꯏꯅ ꯆꯪꯈ꯭ꯔꯦꯀꯣ ꯃꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯂꯣꯏꯕꯗ ꯑꯗꯣ ꯍꯧꯖꯤꯛ ꯂꯣꯏꯔ ꯂꯥꯛꯑꯦ ꯂꯥꯛꯑꯒ ꯑꯃꯨꯛꯀ ꯄꯤꯇꯤꯑꯦꯝꯗ ꯑꯃꯨꯛ ꯆꯠꯂꯤ ꯍꯧꯖꯤꯛ ꯑꯗꯨꯗꯤ ꯆꯠꯂꯨꯁꯤ ꯃꯌꯥꯝ ꯏꯆꯥꯅꯨꯄꯥꯒꯤ ꯔꯤꯖꯜ ꯂꯥꯛꯇꯣꯏꯅꯤ ꯉꯁꯤ ꯔꯤꯖꯜ ꯂꯧꯔꯨꯁꯤ ꯀꯃꯥꯏꯅ ꯇꯧꯋꯦ ꯌꯦꯡꯃꯤꯟꯅꯁꯤ ꯔꯤꯌꯥꯟꯁ ꯅꯪꯒꯤ ꯔꯤꯖꯜꯇꯤ ꯉꯁꯤ ꯈꯪꯕ꯭ꯔꯥ ꯉꯁꯤꯗꯤ ꯈꯪꯒꯅꯤꯗꯣ ꯅꯪ ꯄꯔꯤꯈꯥꯗ ꯀꯃꯥꯏꯅ ꯊꯥꯔꯝꯃꯦ ꯍꯥꯏꯅ ꯂꯥꯛꯑꯣ ꯁ꯭ꯀꯨꯜ ꯌꯧꯔꯦ ꯃꯌꯥꯝ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯂꯣ ला 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 मैम रियान ना हराव रबो वेरी गुड मैम इचानुपागी मैम इचानुपा आउटस्टैंडिंग A+ तौरे मा याम हरावे अदो हौजिक मा क्लास 2 दा चलनी हौजिक अखोय अमुक क्लास 2 की को लाइक लोगो मु चली अब को लाइब्रेरी दा अदुदि मैम चलसी ngasi थबक सिदि मैम कहि हाइनी मैम हौजिक लारिक अमुक लोबा लाए लारिक अमुक लोबसी साबदा नुसा सु लोरे अमुक वाबदा सु लोरे इचानुपा लारिक पुरा लाए मैम साबा मरक सिगा समाइना ग्रीन ग्रीन उबसे फजेको मैम आई जौरेबको वाबना लोरे हजि चाक थोंगरानी हजि चलसे मैम जुम जौरे हजि वाबना सु लोरे चाकसु थोंगनी हजि चाक थोंग खोलागा मुक चारा खोला तौरानी मैम अदो मैम ngasi video se swai se sum loi shanjarayeko मैम हजि नुनि लोरेबको ngasai lae laga चाक jang थोंगे चारे दो थोंग loi shale थथोगनि दको मैम थबक सु यामेबको अदो हजि से कोक चिक पला याद्रेबको अदो रसु को हंचित तो दीदी अमा सिगि चतुरियाबको मैम मा से हनगिदोरेबको अदो नाइना चा थकबिना सिगि ला उना कोगियाबको मथुदि अदो मा हजि लाकनी अदो नाइ हजि पकोड़ा होगे तौरिनी मैम सिगाई पकोड़ा से थिटलागा थम्मे सदा अदो हजि चागा पकोड़ागा होरनी अदो तौरसि मैम
जो मोबाइल नहीं देखना वो आग का देखो ना बाबा मैम Hi ma'am. Ma'am hꯧꯖꯤꯛꯁꯦ ꯅꯨꯡꯊꯤꯟꯅꯦꯕꯀꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯅꯦ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛꯇ ꯗꯤꯗꯤꯁꯤꯡ ꯆꯠꯅꯈꯤꯗꯣꯔꯦ ꯍꯥꯏꯅꯀꯣ ꯑꯗꯣ ꯃꯣꯏꯁꯤꯡꯗꯣ ꯑꯩꯅꯀꯣ ꯒꯤꯐ ꯃꯆꯥ ꯑꯃꯃꯝꯇꯪ ꯄꯤꯒꯦ ꯍꯥꯏꯅꯀꯣ ꯄꯦꯛ ꯇꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯆꯠꯀꯦ ꯇꯧꯔꯤ ꯗꯤꯗꯤ ꯍꯣꯏꯗ ꯗꯤꯗꯤꯁꯤꯡꯗꯨꯒꯀꯣ ꯒꯤꯐ ꯃꯆꯥ ꯑꯃꯃꯝ ꯄꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯠꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝꯁꯤꯗ ꯂꯩꯔꯦ ꯒꯤꯐꯁꯤꯡꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯄꯨꯔ ꯆꯠꯂꯅꯤ ꯃꯌꯥꯝꯗꯨꯗꯤ ꯆꯠꯂꯁꯤ जिंदगी में मिलेंगे फिर कभी